ꯖꯀꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯍꯤꯡꯒꯣꯜꯁꯦ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯀꯣꯏꯖꯕꯅꯤ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯆꯍꯤ 10, 8, 9, 10 ꯃꯨꯛ ꯀꯣꯏꯖꯔꯛꯑꯕꯅꯤ ꯂꯥꯟ ꯃꯅꯨꯡꯗꯗꯤ ꯂꯦꯞꯄꯨꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯂꯥꯟ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯏꯖꯕꯅꯤ ꯏꯅꯧ ꯅꯧꯅ ꯂꯥꯟ ꯆꯦꯜꯂꯕ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯅꯣꯏ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯔꯨ ꯃꯔꯥꯡ ꯄꯤꯊꯔꯛꯇꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯊꯔꯛꯇꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕꯤꯕꯁꯦ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯉꯣꯟꯗ ꯋꯥꯡꯕ ꯑꯣꯏꯔꯣꯀꯣ ꯌꯨꯝꯒꯤ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯆꯥꯔꯒꯗꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯋꯥꯗꯧꯕ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯤꯆꯟꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯆꯥꯝꯃꯗ 10 ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯥꯏꯅꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯁꯦꯚꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯌꯥꯝ ꯃꯌꯥꯝꯁꯦ ꯍꯧꯗꯣꯛꯑꯃꯤꯅ ꯉꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯨ ꯃꯔꯥꯡ ꯄꯤꯗꯦꯅ ꯉꯥꯏꯔꯤꯉꯩꯗ ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ नंबर 5 की कोई इलेक्ट्रिक मोटर दुमा आई अदु संगबा मचाक कोई मोइ सोशल पाइप कई मैम दो जेंगा हयेंग सोइदना सिनरगे